ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇ꯭ꯔꯛ ꯂꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇ꯭ꯔꯛ ꯂꯝꯕꯤ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯊꯣꯏ, ꯕꯣꯄꯦꯟ, ꯃꯅꯣꯖ, ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯃꯈꯣꯏꯁꯤꯡꯁꯦ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯉꯥꯛꯇꯅꯤ꯫ ꯑꯍꯥꯟꯕꯗꯅ ꯑꯊꯣꯏ ꯊꯧꯔꯤ, ꯃꯊꯪꯗꯅ ꯕꯣꯄꯦꯟ, ꯃꯅꯣꯖ, ꯀꯂꯝ, ꯂꯣꯔꯦꯁ ꯃꯊꯪ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯥꯡꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥꯁꯦ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯄꯨꯟꯃꯤꯟꯅꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯕꯣꯄꯦꯟ, ꯃꯅꯣꯖ, ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯃꯈꯣꯏ ꯃꯔꯤꯒꯤ ꯋꯥꯈꯜꯒ ꯑꯊꯣꯏꯒ ꯈꯔ ꯇꯣꯡꯉꯥꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯥꯡꯂꯕ ꯆꯤꯡ ꯂꯝꯕꯤꯒꯤ ꯁꯨꯛꯂꯕ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯛ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯇ꯭ꯔꯛ ꯑꯗꯣ ꯌꯥꯡꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄꯒꯨꯝꯅ ꯃꯐꯝ ꯑꯗꯣ ꯇꯨꯝ ꯂꯥꯎꯅ ꯅꯤꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯖ꯭ꯋꯥꯔ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯥꯝꯅꯔꯤ꯫ ꯑꯊꯣꯏꯅ ꯈꯥꯝꯂꯛꯄ ꯒꯥꯔꯤ ꯑꯗꯨꯗ ꯃꯊꯪ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯈꯥꯝꯂꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯑꯊꯣꯏꯒꯤ ꯃꯇꯨꯡꯗ ꯆꯠꯂꯤꯕ ꯕꯣꯄꯦꯟꯅ ꯍꯪꯂꯛꯏ꯫ ꯑꯊꯣꯏꯅ ꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤ, ꯂꯩꯃꯥꯏꯁꯦ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯤ ꯍꯥꯏꯔꯛꯄꯗ ꯃꯅꯣꯖꯅ ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ, ꯑꯗꯨꯃꯛ ꯊꯧꯖꯜꯂꯨ꯫ ꯀꯂꯝꯅꯁꯨ ꯉꯁꯥꯏꯅ ꯑꯩꯅ ꯃꯥꯡ ꯊꯥꯒꯦ ꯍꯥꯏꯗ꯭ꯔꯣ? ꯂꯣꯔꯦꯁꯅ ꯑꯩꯗꯤ ꯍꯥꯏꯕꯅꯤꯅꯦ ꯑꯉꯥꯡꯅ ꯃꯥꯡ ꯊꯥꯍꯟꯒꯅꯣꯗꯅ꯫ ꯑꯁꯨꯝꯅ ꯃꯊꯪ ꯍꯥꯏꯅꯔꯛꯄꯗꯨꯗ ꯑꯊꯣꯏꯁꯨ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇ ꯗꯨꯝ ꯅꯤꯜꯂꯝꯕ ꯑꯃꯗꯤ ꯅꯤꯛꯂꯝꯕꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠ ꯊꯥꯒꯗꯧꯔꯤꯕ ꯒꯣꯗꯥꯎꯟ ꯑꯗꯣ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗꯣ ꯌꯧꯈ꯭ꯔꯤ꯫ ꯒꯥꯔꯤꯗꯒꯤ ꯃꯊꯪ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯑꯊꯣꯏꯗ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯅꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯅ ꯎꯍꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯤꯛꯄꯗꯨꯕꯨꯗꯤ ꯈꯪꯉꯤꯅꯤ, ꯑꯗꯨꯗꯤ ꯖ꯭ꯋꯥꯔꯒꯨꯝꯕ ꯍꯥꯕ ꯑꯣꯏꯔꯝꯒꯅꯤ, ꯉꯥꯏꯍꯥꯛ ꯈꯛꯀꯤꯅꯤ꯫ ꯑꯗꯨꯗꯕꯨ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯊꯣꯛꯂꯤꯗꯨꯕꯨ ꯃꯐꯝꯗꯨ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯆꯠꯊꯔꯛꯄꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯃꯔꯛꯇ ꯑꯗꯨꯃꯛ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯀꯔꯤꯅꯣ, ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥ ꯑꯃꯒꯤ ꯃꯌꯥ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯍꯧꯁꯥ ꯑꯃꯨꯛ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄ ꯃꯇꯝꯗ ꯑꯊꯣꯏꯗꯣ ꯉꯁꯤꯗꯤ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯃꯁꯥꯗ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯃꯔꯝꯅ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯥꯡꯅ ꯊꯧꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯡ ꯑꯃꯗ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯤꯟꯊꯔꯛꯇꯨꯅ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯐꯨꯟꯖꯤꯟꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯨꯟꯖꯤꯟꯈꯤꯕ ꯑꯁꯤꯗ ꯑꯊꯣꯏ, ꯕꯣꯄꯦꯟ, ꯃꯅꯣꯖ, ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯒꯥꯔꯤꯁꯤꯡ ꯂꯣꯏꯅꯃꯛ ꯑꯗꯣ ꯈꯥꯝꯗ ꯌꯥꯗꯗꯨꯅ ꯈꯥꯝꯂꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯂꯣꯠꯁꯨ ꯌꯥꯝꯂꯛꯇꯦ, ꯑꯗꯨꯅ ꯑꯁꯣꯝꯗ ꯀꯣꯏꯊꯣꯛꯂꯒ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯈ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯄꯟꯊꯨꯡꯐꯝ ꯌꯧꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯥꯟꯅꯗꯦ꯫ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯊꯧꯅꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗꯤ ꯂꯝꯕꯤ ꯇꯣꯉꯥꯜꯂꯤ꯫
ꯃꯔꯝ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯣꯛꯂꯒ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯒꯗꯕꯅꯤ ꯑꯗꯨꯒꯤ ꯂꯝꯕꯤ ꯂꯝꯈꯥꯏ ꯑꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗꯅꯤ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯊꯣꯏ ꯚꯨꯄꯦꯟ ꯃꯅꯣꯖ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯃꯈꯣꯏꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ इखंग खंगौदना चिंगी नापोम अदुदा नुपी अमना यामना कन्ना लाव खोंगदुना कप्पकी खोंजेल अमा तारकले खोंजेल अदु ताबा मतमदा भोपेना हाय कनानो हे चिंथक लोमदा नुपी म कन्ना लावबगी खोंजेल ताइने कइदोरबा जानो मतमरुदा मनोजना खंगदिने नुपी म लावबगी मखोल ताइ अहिंगनगा अहिंग ओसिलकपने आ बुटपेट का ओइरबा जालो मतमरुदा कलमना कदाइदगी बुटपेट नोदा हौजिकपो कांदेसी इखोई खर कुमलगा उंतंग येंगुसी मचिंदा कुमलगा येंगुसी हाइजबगी वानी कुंबदी तल्ले लोरेसु अदुमंगाई मखोई ममानबसिंग अदुदा कांदाबदा कुमुनुको कई कानादबदा अखोइनने मफम मसिदगी कुमथरुबा हाइबसा फबो ओइरोइ दिमु लाइमु वरमदना ओंगनरगा सिनबा थबकनी असमना मागी अनिंगबदो अदुमक फोंगुकनरकली मखोई मरी अदुदी पुन्ना अदुमक लैरी गाड़ी अमदा पुन्ना सिंगनिंग खायरबनी लंबी चटप याररोइ यामद्रबदा तरानी था मखाय मध्य फम मसिदा अदुमक लैबा तारबनी मरम अदुना मखोइदि पुनसिनदुना लैरी तंजा अदुदा अथोइसु ममांगदा लैरिबा गाड़ी अदुदगी कुमथरकले अदुगा मखोइ मरिना लैरिबा मयाइ थंबा गाड़ी अदुदा लाकले अदुगा करिनो असिदा नुपी मना कन कन लाउदुना कप्पगी खोंजेलबा तारिबसिबु अइगे नाकोंनरो नोइदि तादबरो अदुमना हंगलकपा अदुदा मखोइ मरिना अखोइसु तारिबनी चलु सिराना खलिबनी अदो अफबा मी मादेदा कनागी बुटप्रेट तिमुलाई मुतमनबु वरमलबदी मतमरुदा अथोइना अदो चलगा हंगुबा हंगुबमदि फत्रो असोमदा हाइरकपदा कलमना अदो ओरगा नंग चलुरो मसिदगिदि अथोइसु होय फरे आई चलुखिगे हाइरमलगा महाग नुपी अदुना लाव खोंगलिबा अदुगी माइकै रोमदा सिंगी नापोम रोमदा काखलकले मखुत्ता टोर्चलाइट अमसु पाइबनी असुमना असुम नोंगमरक अदुता असुम लापना महाना थापतकना खांगपोक्संग अमा उरी खांगपोक्संग असिगी मनाक्ता महाना तम तमना असुम चंगसललकपदा नुपी अमा मफम मदुमकदा यामना फिबम थिना सोकलगा तादुना लेरमले युम मदुगी हेक मनाक्ता मसिदगिरी अथोइदो परप्रप चेंसल्ली अदुगा येंगलुबददी नुपी अदुगी मखोंगदो करिगुंबा अमना हाइबदी उसावसा अमना थिनखिबगी मवोंगदा साथीना सोकलगा लेरमले अदुगा नुपी अदुगी पुकचेप्तसु चावरबा उगी उसा अमना युंगदुना फावरगा लेरिबनी मदु उबदा अथोइदी करी तौगदबनो तौफम खंद्री गाड़ी चटप यादुना गाड़ीदा हापकलगा पुगनी हाइबसु लैति अदुगा गाड़ी असे मानजावरिबनीना थुना याना थौदोक थौजिंग तौबदुसु यारोदौरिबनी कैदौसिगे हाइदुना महा खंदुना लैरी मतम मदुदा अथोइना इबेम नंगदि मफम मसिदा कना कना लैबनो नहाकी इमा बाबादि कराय कराय चक्रबगे हाइदुना हंगकली मतम मदुदा नुपी अदुना महाकिनि हाइबदा ममा मपा कनाता लैति इखोइ मियोइ खर मफम मसिदा लाकबनी अदुबु मखोइ मफम मसि थादोक्तुना चटख्रे हाइदुना तम्मी मसिदगिदि अथोइना अदु ओरबदी नंग कमदौना मफम मसिदगी आइना कन्म ngमगनी आइदि उपाय केमता लैति नंगबु पुदुना चटपा हाइबसे हॉस्पिटल असुगी मतिक लापख्रे अदुमना हाइरकपदा नुपी अदुना अरोइबु ओइना आई इमुंगदा अमुक्तंग पुसनबियो हाइरकपदा अथोइना नुपी अदुबु कोनखतुना इमुंगदा पुसलकले अदुगा तपना थमली मतमरुदा अथोइना नंगना फमसिदा कमदौना खांपोक्संग असिदा लेरमलिबनो हाइदुना हंगी मदुदा नुपी अदुना अतै वफम अमता हाइदबिदा महाना वफम असिदा लेरमबगी वारिदो समलकना लिरकली महागा से वफम असिदा लेरकलिबसि सही फना यामलबनी मफम मसिदा अखोइ मियोइ खरगा तौरगा अरोनबा करबार तौदुना मफम मसिदा पैसा यामना तानबने अदुबु मखोइसिंग अदो हौजिकति लाखिद्रि मखोइगा आइगा येनगतबा पैसा पुनमक मफम मसिदा लोटलगा हेक थंबने अदुबु मखोइ हाइनखिबा नुमितगी फना यामना हिंदोकले लाक्त्रे मखोइ आइना खनबदा येंगनबसिंगि मखुत्ता सोदना तारमगदबा माले आइना चिंगनबा खरा लै मरम अदुना पैसा सिंगसे अना होंदोक्तुना कदाइदनो अमदा थैरगा थमखि हाइदुना खंदुना ngasi ase thorang tawribani adubu ikhang khanguduna akanba nongi barja ama tasalakpadagidi ugi usayan tharaktuna aingonda sokle usaduna aingonda sum thille aina tawruba phattaba thabak aduna ngasi di aingonda su phangle aduga mafam masaida aikoina mara laitraba miyoi mari hatoklaga phumjin khrabani
ꯃꯐꯝ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯌꯦꯜꯅꯁꯨ ꯇꯝꯅꯕꯗ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯌꯦꯜ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯦ ꯐꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯐꯪꯂꯔꯣꯏꯗꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯍꯥꯛ ꯐꯪꯖꯍꯧꯔꯣ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯊꯛꯅꯅꯕ ꯂꯩꯔꯤꯕ ꯕ꯭ꯔꯥꯏꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯀꯣꯝ ꯑꯃ ꯇꯧꯊꯣꯛꯂꯤꯕꯅꯤ ꯕ꯭ꯔꯥꯏꯠ ꯑꯁꯦ ꯍꯦꯛ ꯊꯥꯡꯗꯣꯛꯄꯒ ꯅꯍꯥꯛꯅ ꯁꯣ ꯃꯈꯨꯜ ꯑꯃ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯗꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯐꯨ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯍꯣꯒꯥꯏꯔꯒ ꯊꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯑꯊꯣꯏꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯍꯥꯏꯗꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯃꯔꯤꯗ ꯍꯥꯏꯔꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯁꯣ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯔꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯋꯣꯏꯕꯃꯛꯀꯤ ꯁꯣ ꯑꯃ ꯂꯩꯔꯝꯂꯦ ꯁꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯕ꯭ꯔꯥꯏꯠ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯥꯏꯠ ꯑꯗꯣ ꯊꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯁꯣ ꯊꯤꯟꯖꯤꯟꯐꯝ ꯑꯃ ꯂꯩꯔꯝꯂꯦ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯒ ꯍꯥꯏꯒꯠꯂꯨꯕ ꯃꯇꯝꯗ ꯃꯌꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯦ ꯃꯗꯣ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯦ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯃꯔꯤꯗ ꯇꯥꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯐꯪꯃꯤꯟꯅꯕꯅ ꯐꯒꯅꯤ ꯈꯜꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯑꯊꯣꯏꯗ ꯀꯨꯝꯊꯔꯛꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯊꯣꯏꯗꯣ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯃꯈꯣꯏ ꯃꯔꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯑꯊꯣꯏꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯟꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯍꯔꯥꯎꯈꯤꯕꯅ ꯑꯊꯣꯏꯗ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯤ ꯑꯊꯣꯏꯁꯨ ꯉꯥꯏꯈꯣꯅꯦ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤꯅꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯅ ꯉꯥꯏꯈꯣ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯑꯩꯅ ꯐꯪꯂꯛꯄꯅꯤꯅ ꯑꯩ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯁꯔꯨꯛ 6 ꯊꯣꯛꯅ ꯌꯦꯜꯂꯁꯤ ꯑꯗꯨꯒ ꯁꯔꯨꯛ 2 ꯑꯃꯅ ꯑꯩꯅ ꯐꯪꯂꯒꯦ ꯂꯦꯝꯍꯧꯔꯤꯕ ꯁꯔꯨꯛ 4 ꯑꯗꯨꯅ ꯅꯈꯣꯏꯅ ꯐꯪꯂꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯅ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯐꯪꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯅ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃꯇꯪ ꯁꯥꯕꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯥꯅ ꯇꯥꯟꯁꯤꯟꯖꯔꯝꯕ ꯃꯥꯒꯤ ꯁꯤꯌꯥꯔ ꯁꯔꯨꯛ ꯑꯁꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯥꯡꯊꯣꯛꯀꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯅ ꯃꯅꯣꯖ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁꯇ ꯃꯤꯆꯤ ꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤꯗꯣ ꯏꯪꯒꯤꯠ ꯑꯃ ꯇꯧꯅꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯔꯦꯁꯅ ꯍꯣꯏ ꯐꯔꯦ ꯄꯩꯁꯥꯗꯣ ꯄꯨꯊꯣꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯊꯣꯏꯅ ꯕ꯭ꯔꯥꯏꯠ ꯑꯗꯣ ꯊꯥꯡꯇꯣꯛꯂꯤ ꯑꯗꯨꯒ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯥꯡꯇꯣꯔꯛꯂꯤ ꯄꯩꯁꯥꯒꯤ ꯈꯧꯗꯣꯡ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯗꯤ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯈ꯭ꯔꯦ ꯃꯄꯨꯜ ꯄꯨꯜꯂꯤꯕ ꯄꯩꯁꯥ ꯕꯟꯗꯜꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯗꯤ ꯃꯁꯥ ꯊꯛꯀꯠꯄꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯊꯪ ꯌꯦꯟꯊꯣꯛꯅꯔꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯨꯛ ꯄꯥꯏꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣই ꯃꯔꯤꯗꯣ ꯍꯥꯏꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯄꯩꯁꯥꯗꯣ ꯁꯔꯨꯛ 6 ꯊꯣꯛꯅ ꯌꯦꯟꯒꯗꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯣꯜꯦꯖ ꯍꯣꯝꯗꯔ ꯅꯠꯇ꯭ꯔꯒꯅ ꯑꯣꯔꯐꯥꯟꯗꯔ ꯑꯃ ꯄꯤꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯅ ꯑꯗꯨ ꯄꯤꯔ ꯂꯣꯏꯔ ꯀꯩꯗꯧꯔꯒꯦ ꯑꯊꯣꯏ ꯅꯪꯕꯨ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯄꯦꯟꯗꯣ ꯍꯧꯒꯠꯂꯒ ꯑꯊꯣꯏꯒꯤ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯤ ꯑꯊꯣꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯃꯈꯣꯏ ꯄꯨꯟꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯀꯌꯥ ꯌꯥꯝꯕꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯕ ꯂꯥꯛꯅꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯥꯎꯔꯕ ꯊꯥꯡꯒꯤ ꯊꯥꯡꯖꯧ ꯑꯄꯥꯛꯄ ꯑꯃꯅ ꯑꯊꯣꯏꯒꯤ ꯃꯍꯥꯛꯀꯤ ꯂꯨꯈꯝꯗ ꯌꯥꯟꯊꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯊꯣꯏꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯛꯂꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯕꯣꯄꯦꯟꯅ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯑꯊꯣꯏꯕꯨ ꯌꯥꯟꯊꯔꯛꯂꯤ ꯃꯅꯣꯖ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯌꯣꯠꯀꯤ ꯈꯨꯠꯂꯥꯏꯁꯤꯡꯅ ꯄꯨꯗ꯭ꯔꯨꯞ ꯐꯨꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯊꯣꯏꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇ ꯍꯥꯠꯇꯣꯛꯂꯤ ꯇꯧꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯈꯣꯏꯅ ꯄꯨꯟꯅ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯄꯦꯟꯅ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯤꯌꯥꯔ ꯄꯤꯒꯗꯕꯅꯦꯗꯅ ꯀꯔꯤ ꯍꯦꯛꯇ ꯌꯦꯠꯂꯒ ꯂꯩ ꯋꯥꯅꯤ ꯀꯩ ꯀꯥꯟꯗꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯠꯅꯒꯗꯕꯅꯤ ꯑꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯀꯝꯗꯧꯁꯤꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯣꯖ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁꯅ ꯕꯣꯄꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯊꯅꯝꯃꯁꯤ ꯑꯗꯨꯒꯅꯦ ꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯅ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯁꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯗꯦ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯑꯒ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯅ ꯍꯥꯏꯔꯁꯤ ꯃꯗꯨꯗꯩꯗ ꯕꯣꯄꯦꯟꯅ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧꯔꯒ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯪꯉꯛꯀꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯥꯁꯦ ꯇ꯭ꯔꯛꯇ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯇ꯭ꯔꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯣꯈꯥꯗ ꯏꯟꯊꯈ꯭ꯔꯁꯤ ꯆꯤꯡ ꯀꯥꯏꯕꯗꯒꯤ
ꯃꯈꯥꯗ ꯇꯥꯈꯤꯕꯅꯦꯗꯅ ꯍꯥꯏꯖꯤꯜꯂꯁꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯊꯣꯏꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯗꯨꯅꯁꯨ ꯍꯥꯏꯕꯗꯤ ꯕꯣꯄꯦꯟ ꯑꯃꯗꯤ ꯃꯅꯣꯖꯅ ꯑꯊꯣꯏꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁꯅ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯣ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯤ ꯑꯗꯨꯒ ꯑꯊꯣꯏꯕꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯒ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯇ꯭ꯔꯛ ꯑꯗꯣ ꯏꯟꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯝꯅ ꯑꯁ ꯅꯈꯣꯏ ꯆꯪꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯍꯟꯗꯣꯛꯁꯩ ꯇꯧꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇ꯭ꯔꯛ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯗꯤ ꯂꯩꯃꯥꯏꯗ ꯆꯣꯡꯊꯣꯛꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯊꯣꯏꯒꯤ ꯇ꯭ꯔꯛ ꯑꯗꯣ ꯑꯊꯣꯏꯒ ꯀꯣꯟꯅꯅ ꯂꯣꯈꯥꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯗꯨꯅ ꯃꯈꯥꯗ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯛ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯅꯨꯡꯗꯨꯝꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯌꯩꯁꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯛ ꯑꯗꯣ ꯁꯤꯡꯖꯨ ꯁꯥꯔꯤ ꯑꯗꯨꯒ ꯑꯊꯣꯏꯒꯤ ꯃꯁꯥꯁꯨ ꯄꯨꯡꯇꯣꯏ ꯇꯣꯏꯔꯕꯒꯨꯝꯕꯅꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯣ ꯑꯁꯨꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯛꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯥꯗ ꯂꯪꯊꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯌꯦꯟꯅꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯩꯁꯥꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯂꯣꯠꯁꯟꯗꯨꯅ ꯊꯝꯂꯒ ꯆꯤꯡ ꯑꯁꯤꯅ ꯍꯦꯛ ꯇꯦꯝꯈꯥꯏꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯂꯥꯛꯇꯨꯅ ꯃꯗꯨꯕꯨ ꯀꯣꯊꯣꯛꯄꯗ ꯅꯨꯃꯤꯠ 15 13 ꯆꯪꯈꯤꯒꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 20 ꯆꯪꯈꯤꯒꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯕꯣꯄꯦꯟ ꯃꯅꯣꯖ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯤ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯂꯥꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯆꯪꯁꯤꯟꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯇ꯭ꯔꯛꯀꯤ ꯗ꯭राꯏꯚꯔꯁꯤꯡꯗꯤ ꯃꯥꯒꯤ ꯂꯝꯕꯤꯁꯤꯗ ꯂꯣꯏꯅꯃꯛ ꯆꯠꯅꯔꯤ ꯕꯣꯄꯦꯟ ꯃꯅꯣꯖ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯃꯈꯣꯏ ꯃꯔꯤꯗꯤ ꯒꯥꯔꯤ ꯑꯗꯨ ꯁꯪꯗꯕ ꯌꯥꯗꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯧꯒꯦ ꯍꯥꯏꯔꯕꯁꯨ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯐꯨꯟꯖꯤꯟꯈ꯭ꯔꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡ ꯕꯣꯄꯦꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯄ ꯅꯠꯇꯦ ꯑꯁꯣꯝꯂꯣꯝꯗꯒꯤ ꯂꯩꯃꯥꯏ ꯑꯗꯣ ꯇꯦꯝꯊꯣꯛꯂꯒ ꯕꯣꯄꯦꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯐꯥꯎꯕ ꯐꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯛ ꯆꯥꯗꯨꯅ ꯂꯩꯔꯣ ꯑꯗꯨꯒ ꯅꯨꯃꯤꯠ 20ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯁꯦ ꯐꯥꯎꯗꯣꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ 15 20 ꯂꯩꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯩꯕ ꯇꯥꯔꯕꯗ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯅ ꯃꯈꯣꯏ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 6 ꯁꯨꯖꯤꯜꯂꯛꯂꯤ ꯄꯩꯁꯥꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯅꯤꯅ ꯊꯛꯅ ꯆꯥꯅꯕꯗꯤ ꯃꯔꯥꯡ ꯀꯥꯏꯔꯤ ꯅꯨꯃꯤꯠꯁꯦ ꯃꯍꯧꯁꯥꯒꯨꯝꯅ ꯅꯣꯡ ꯀꯟꯅ ꯇꯥꯔꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯃꯔꯤꯁꯨ ꯊꯛꯄ ꯆꯥꯕ ꯈꯔ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯤꯕꯁꯦ ꯕꯣꯄꯦꯟꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯔꯦꯁ ꯀꯂꯝ ꯃꯅꯣꯖ ꯕꯣꯄꯦꯟ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯤꯉꯩ ꯂꯣꯔꯦꯁꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯌꯣ ꯑꯩꯒꯤ ꯄꯩꯁꯥ ꯁꯔꯨꯛ ꯑꯗꯨ ꯄꯤꯔꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯩꯁꯥ ꯁꯔꯨꯛ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯁꯦꯟꯁꯤꯅ ꯊꯣꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯣꯔꯦꯁ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯁꯛꯐꯝ ꯊꯤꯅ ꯀꯥꯏꯔꯕ ꯃꯃꯥꯏ ꯃꯃꯤꯠ ꯊꯥꯡꯅ ꯆꯒꯨꯞ ꯌꯥꯟꯕꯒꯤ ꯄꯨꯡꯁꯦꯠ ꯁꯦꯠꯊꯔꯕ ꯑꯊꯣꯏꯒꯤ ꯃꯁꯥ ꯁꯛꯇꯝ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯔꯨꯕꯗ ꯂꯣꯔꯦꯁ ꯀꯟꯅ ꯂꯥꯎꯔꯤ ꯂꯣꯔꯦꯁꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯂꯝ ꯃꯅꯣꯖ ꯑꯃꯗꯤ ꯕꯣꯄꯦꯟ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯣꯔꯦꯁꯇ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯣꯔꯦꯁꯅ ꯑꯊꯣꯏꯗꯣ ꯍꯧꯖꯤꯛꯇ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯂꯦꯞꯄꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯐꯠ ꯌꯦꯡꯊꯣꯛꯅꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯥꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗꯗꯤ ꯂꯣꯔꯦꯁꯇ ꯍꯩ ꯅꯃꯪ ꯅꯍꯥꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯃꯤꯅ ꯂꯣꯏꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯅꯪ ꯌꯨꯝꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤꯔꯣ ꯃꯇꯝ ꯑꯗꯨꯗ ꯂꯣꯔꯦꯁꯅ ꯑꯩꯅ ꯍꯧꯖꯤꯛ ꯎꯔꯤꯕꯗꯣ ꯃꯪ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯇ꯭ꯔꯛꯁꯦ ꯃꯅꯤꯡ ꯍꯟꯇꯣꯛꯂꯒ ꯃꯌꯥꯝꯅ ꯆꯠꯅꯕ ꯑꯗꯣꯝꯗ ꯀꯣꯏꯊꯣꯛꯂꯒ ꯆꯠꯈ꯭ꯔꯁꯤꯔꯣ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯅ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯃꯌꯥꯝꯅ ꯆꯤꯡꯅꯈꯤꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯑꯊꯣꯏ ꯂꯩꯃꯤꯟꯅꯕꯁꯨ ꯅꯠꯇꯦ ꯑꯁꯣꯝꯗꯒꯤ ꯑꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯎ ꯄꯤꯔꯛꯄꯗ ꯑꯊꯣꯏꯗꯣ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗ ꯒꯥꯔꯤꯒ ꯄꯨꯟꯅ ꯌꯥꯎꯈ꯭ꯔꯦꯗꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯣꯏꯊꯣꯛꯂꯒ ꯆꯠꯂꯕꯗꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯁꯨꯝ ꯃꯊꯛꯇ ꯌꯦꯡꯉꯨꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯦ ꯄꯥꯛ ꯇꯣꯛꯄꯁꯨ ꯌꯥꯔꯣꯏ
ꯀꯔꯤꯒꯨꯝꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯊꯤꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯗ ꯀꯔꯝꯕ ꯋꯥꯍꯪ ꯍꯪꯉꯛꯀꯅꯤ ꯈꯪꯕꯇ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯡꯈꯨꯝ ꯃꯥꯟꯅꯕ ꯑꯃ ꯆꯪꯏ ꯑꯗꯨꯝꯅ ꯋꯥ ꯈꯟꯅꯔꯤꯉꯩ ꯑꯗꯨꯗ ꯕꯣꯄꯦꯟ ꯃꯈꯣꯏ ꯃꯔꯤꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯛ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯅꯣꯝꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯅꯣꯝꯂꯛꯄꯗꯨꯗ ꯃꯈꯣꯏꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯐꯠ ꯀꯨꯝꯊꯔꯒ ꯌꯦꯡꯅꯔꯛꯏ ꯕꯣꯔꯥ ꯑꯣꯏꯅ ꯀꯨꯝꯕꯗ ꯅꯠꯇꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯖꯇꯣ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯂꯤ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯊꯤꯡꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯡꯂꯤꯕꯅꯤ ꯃꯅꯣꯖꯅ ꯀꯂꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯉꯤ ꯅꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇ ꯁꯪꯒꯦꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯄꯦꯟꯅ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕꯁꯤꯕꯨ ꯆꯠꯂꯣ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯀꯩꯅꯣꯝ ꯇꯧꯔꯨꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯣꯖꯅ ꯐꯔꯦ ꯑꯩ ꯀꯨꯝꯊꯔꯨꯒꯦꯀꯣ ꯑꯩ ꯋꯥꯁꯨ ꯉꯥꯡꯉꯛꯀꯦ ꯅꯣꯏꯁꯨ ꯈꯨꯝꯃꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯣꯖ ꯀꯨꯝꯊꯈ꯭ꯔꯦ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯀꯤꯕꯅꯗꯤ ꯃꯁꯥꯗꯣ ꯂꯣꯏꯔꯕꯅꯤ ꯅꯣꯡ ꯇꯥꯕꯅꯤꯅ ꯏꯁꯤꯡꯗꯤ ꯃꯔꯥꯡ ꯀꯥꯏꯔꯤ ꯃꯅꯥꯛ ꯑꯅꯛꯇ ꯂꯩꯔꯝꯕ ꯀꯣꯝ ꯃꯆꯥ ꯑꯃꯗꯒꯤ ꯏꯁꯤꯡ ꯆꯕꯨꯛ ꯍꯦꯛꯇ ꯀꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤ ꯃꯅꯣꯖꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯇꯧꯕꯇꯕꯨ ꯃꯥꯡꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇꯤ ꯂꯨꯔꯕ ꯂꯣꯛꯆꯞꯅꯤ ꯃꯁꯤꯗꯕꯨ ꯇꯥꯁꯟꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯇꯨꯡꯗ ꯃꯤ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯣꯛꯆꯞ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯦꯞꯈꯠꯂꯒ ꯆꯦꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯅꯣꯖꯇꯣ ꯀꯤꯔꯛꯂꯗꯨꯅ ꯃꯥꯅ ꯃꯈꯣꯡ ꯍꯥꯝꯂꯤꯕꯗꯣ ꯄꯔꯄꯔ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯣꯖꯇꯣ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯏ ꯇꯨꯒꯦ ꯇꯧꯕꯗꯨꯗ ꯃꯅꯣꯖꯇꯣ ꯀꯗꯥꯏꯗꯅꯣ ꯆꯦꯟꯐꯝ ꯈꯪꯗꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯟꯈꯠꯂꯝꯕꯗꯒꯤ ꯃꯅꯣꯖꯇꯣ ꯇꯨꯕꯃꯛꯇꯤ ꯇꯨꯗ꯭ꯔꯤ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯈꯠꯂꯒ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯃꯅꯣꯖ ꯄꯔꯄꯔ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯗꯨꯛ ꯀꯨꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯋꯥ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯔꯒ ꯉꯥꯡꯁꯨ ꯉꯥꯡꯉꯛꯇꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯅꯣꯖꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣꯝꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯝ ꯂꯣꯔꯦꯟꯁ ꯕꯣꯄꯦꯟ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯣ ꯃꯅꯣꯖꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯐꯠ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯝꯅ ꯌꯦꯡꯊꯣꯔꯛꯄꯗꯨꯗ ꯃꯅꯣꯖꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯖꯅ ꯃꯈꯣꯏ ꯕꯣꯄꯦꯟꯅ ꯑꯩ ꯃꯅꯣꯖ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯣꯖꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯃꯍꯥꯛꯅꯗꯤ ꯎꯗꯕꯒꯨꯝꯅꯤ ꯀꯂꯝꯅꯁꯨ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯍꯦꯛ ꯅꯃꯥꯡꯗ ꯂꯦꯞꯄꯤꯗꯨ ꯀꯅꯥꯅꯣꯃꯤ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯣꯖꯇꯨ ꯀꯤꯔꯗꯨꯅ ꯄꯔꯄꯔ ꯂꯣꯏꯁꯤꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯂꯦꯞꯄꯒ ꯂꯩꯍꯧꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯗꯣ ꯑꯊꯣꯏꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯊꯥꯡꯅ ꯆꯒꯨꯞ ꯆꯒꯨꯞ ꯌꯥꯟꯕꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯊꯔꯕ ꯑꯊꯣꯏꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯊꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯨ ꯀꯤꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯀꯝ ꯂꯣꯟꯁꯤꯜꯂꯤ ꯃꯅꯣꯖ ꯆꯪꯕ ꯅꯪꯍꯧꯗ꯭ꯔꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯊꯣꯏꯅ ꯃꯅꯣꯖꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯖꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯕꯣꯄꯦꯟ ꯀꯂꯝ ꯂꯣꯔꯦꯟꯁ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯂꯣꯔꯦꯟꯁꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯃꯪ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯊꯣꯏꯗꯣ ꯑꯩꯈꯣꯏꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯃꯟ ꯈꯨꯝꯂꯛꯂꯒꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯨ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯕꯅꯤನ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯍꯥꯠꯈ꯭ꯔꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯩꯇꯨꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯌꯣꯠꯆꯩꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯊꯤꯟꯕꯒꯤ ꯃꯑꯣꯡꯗ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯑꯁꯨꯝ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯀꯣꯛ ꯀꯣꯛ ꯑꯁꯨꯝ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯝꯅ ꯀꯤꯅ ꯀꯤꯅ ꯊꯣꯡ ꯑꯗꯨꯗꯒꯤ ꯇꯞꯅ ꯍꯥꯏꯗꯣꯛꯂꯒ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯔꯤꯅꯣꯃ ꯄꯥꯏꯔꯒ ꯇꯣꯛ ꯇꯣꯛ ꯌꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯀꯂꯝ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯃꯅꯨꯡꯗ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯤ ꯂꯣꯔꯦꯟꯁ ꯑꯃꯗꯤ ꯕꯣꯄꯦꯟꯅ ꯀꯩꯗꯧꯔꯒꯦ ꯀꯩ ꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯂꯝꯅ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯔꯦꯟꯁ ꯑꯃꯗꯤ ꯕꯣꯄꯦꯟꯁꯨ ꯀꯤꯔꯗꯨꯅ ꯄꯨꯂꯞ ꯁꯨꯞꯆꯜꯂꯒ ꯂꯩꯔꯤ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜꯗꯣ ꯆꯔ ꯆꯔ ꯆꯤꯡꯈꯠꯇꯨꯅ ꯊꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯥꯡꯂꯣꯝꯗ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯕꯣꯄꯦꯟꯅ ꯆꯣꯡꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯕ꯭ꯔꯦꯛꯇꯣ ꯀꯟꯅ ꯀꯟꯅ ꯀꯥꯎꯔꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗꯦ
ꯃꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯂꯣꯈꯥꯔꯣꯝꯗ ꯑꯁꯨꯝ ꯑꯁꯨꯝ ꯀꯨꯝꯊꯔꯛꯂꯤ ꯒꯥꯔꯤ ꯑꯗꯨꯅ ꯂꯣꯈꯥꯔꯣꯝꯗ ꯑꯁꯨꯝ ꯑꯁꯨꯝ ꯀꯨꯝꯊꯔꯛꯄꯗꯨꯗ ꯕꯣꯄꯦꯟ ꯑꯃꯗꯤ ꯀꯂꯝ ꯂꯣꯔꯦꯁ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯁꯨꯡꯍꯥꯡ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯤ ꯑꯁꯨꯝ ꯑꯁꯨꯝ ꯊꯧꯊꯔꯛꯄꯅ ꯂꯣꯛ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯛ ꯑꯗꯣ ꯂꯣꯛ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯆꯨꯡꯊꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯇꯥꯔꯛꯂꯒ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯅꯨꯡꯄꯥꯛ ꯑꯃꯗ ꯄꯣꯝ ꯂꯥꯎꯅ ꯌꯩꯁꯟꯈꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯕꯣꯄꯦꯟ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯁꯤꯟꯅꯔꯒ ꯀꯟꯅ ꯂꯥꯎꯈꯠꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯃꯅꯣꯖꯇꯤ ꯌꯥꯎꯔꯝꯗꯦ ꯀꯂꯝꯗꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯁꯥꯒꯤ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯣ ꯆꯠꯁꯜꯂꯕꯅꯤ ꯇꯧꯔꯤꯕꯁꯤꯗ ꯂꯣꯔꯦꯁꯅ ꯑꯁ ꯅꯪꯁꯨ ꯑꯌꯥꯕꯅꯤꯍꯦ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯁꯤꯗ ꯁꯨꯝ ꯂꯩꯕꯅꯤ ꯀꯥꯟꯅꯔꯣꯏ ꯒꯥꯔꯤꯁꯦ ꯃꯅꯤꯡ ꯍꯟꯇꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯊꯧꯈ꯭ꯔꯁꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯅ ꯌꯥꯔꯣꯏ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯣꯔꯦꯁ ꯅꯪꯒꯤ ꯒꯥꯔꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯣꯔꯦꯁꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯡꯗ ꯂꯩꯍꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯧꯅꯕ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯅꯣꯖ ꯑꯃꯗꯤ ꯀꯂꯝꯒꯤ ꯒꯥꯔꯤ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯅ ꯁꯤꯕ ꯆꯪꯕ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯄꯦꯟꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯛꯂꯨꯕꯗꯗꯤ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯏ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ ꯃꯈꯣꯜ ꯑꯃꯗꯤ ꯀꯥꯎꯖꯤꯡ ꯍꯔꯥꯎꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯅꯣꯡꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯊꯥꯕꯜꯅ ꯄꯨꯡꯉꯧ ꯉꯧꯔꯤ ꯕꯣꯄꯦꯟ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯁꯨꯝꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡꯗ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯃꯈꯣꯏ ꯄꯩꯁꯥꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯕꯅꯤ ꯇꯧꯕꯒꯤꯗꯤ ꯕꯣꯄꯦꯟꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯍꯥꯞꯂꯒ ꯃꯐꯝ ꯆꯥꯅ ꯂꯣꯠꯂꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯩꯁꯥꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯇꯨꯡ ꯃꯥꯡ ꯅꯥꯛ ꯌꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯣꯔꯦꯁꯅ ꯉꯥꯏꯈꯣꯅꯦ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯇꯌꯥꯔ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯂꯝ ꯑꯃꯗꯤ ꯕꯣꯄꯦꯟꯁꯨ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯂꯝꯅ ꯍꯩ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯎꯒꯤ ꯃꯔꯨꯝ ꯇꯥꯕꯅꯤ ꯃꯅꯥꯛꯇ ꯎ ꯑꯃ ꯍꯧꯔꯤꯁꯤ ꯎꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯨꯡꯗ ꯆꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯄꯅ ꯃꯅꯣꯖꯀꯤ ꯒꯥꯔꯤ ꯑꯗꯣ ꯂꯥꯟꯁꯤꯜꯂꯛꯂꯤ ꯀꯂꯝꯒꯤ ꯒꯥꯔꯤ ꯈꯔ ꯌꯧꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯣꯔꯦꯁꯀꯤ ꯒꯥꯔꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯣꯔꯣꯟ ꯈꯣꯡꯂꯛꯂꯤ ꯑꯗꯨꯒ ꯂꯥꯏꯠ ꯊꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯦꯜꯂꯣ ꯍꯥꯏꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯕꯣꯄꯦꯟꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯝꯅ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯕꯣꯄꯦꯟ ꯆꯦꯟꯈ꯭ꯔꯤ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁꯇꯤ ꯃꯅꯣꯖꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯐꯠ ꯐꯠ ꯆꯣꯡꯈꯠꯈꯤ ꯕꯣꯄꯦꯟ ꯅꯥꯏꯇꯣꯝ ꯇꯥꯈ꯭ꯔꯤ ꯕꯣꯄꯦꯟꯅ ꯒꯥꯔꯤ ꯀꯥꯈꯠꯂꯝꯗꯥꯏꯗ ꯅꯈꯣꯏ ꯑꯅꯤꯗ ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁꯅ ꯑꯩꯈꯣꯏꯗꯤ ꯃꯅꯣꯖꯀꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯄꯦꯟꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯊꯣꯡꯗꯒꯤ ꯐꯠ ꯐꯠ ꯆꯠꯊꯗꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯄꯦꯟꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ パイꯔꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯄꯨꯗ꯭ꯔꯨꯛ ꯄꯨꯗ꯭ꯔꯨꯛ ꯂꯥꯎꯅ ꯊꯣꯡꯅꯥꯎꯗꯒꯤ ꯆꯤꯡꯁꯤꯟꯈꯤ ꯕꯣꯄꯦꯟꯒꯤ ꯃꯈ꯭ꯋꯥꯡ ꯇꯪꯈꯥꯏ ꯑꯃꯅ ꯊꯣꯡꯅꯥꯎꯗ ꯌꯥꯟꯊꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯪꯈꯠꯂꯛꯏ ꯑꯗꯨꯒ ꯂꯣꯈꯥꯔꯣꯝꯗ ꯊꯨꯅ ꯌꯥꯝꯅ ꯊꯧꯗꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯀꯂꯝ ꯑꯃꯗꯤ ꯂꯣꯔꯦꯁ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯆꯣꯔꯤ ꯄꯥꯔꯤ ꯄꯪꯎ ꯎꯕ ꯅꯠꯇ꯭ꯔꯦ ꯑꯁꯦꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯣꯄꯦꯟꯕꯨ ꯍꯥꯠꯂꯤꯉꯩ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯣꯔꯦꯁꯀꯤ ꯅꯪꯒꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯂꯣꯔꯦꯁꯀꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯔꯦꯁ ꯑꯃꯗꯤ ꯀꯂꯝꯗꯣ ꯂꯣꯔꯦꯁꯀꯤ ꯒꯥꯔꯤ ꯑꯗꯨ ꯌꯧꯔꯕꯗ ꯒꯥꯔꯤ ꯑꯗꯨꯗ ꯐꯠ ꯐꯠ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯠꯇꯣ ꯍꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯩꯊꯪꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯃꯅꯤꯡ ꯖꯔ ꯖꯔ ꯍꯜꯂꯤ ꯑꯗꯨꯝꯅ ꯒꯥꯔꯤ ꯑꯗꯨꯅ ꯃꯅꯤꯡ ꯖꯔ ꯖꯔ ꯍꯟꯕ ꯑꯗꯨꯗ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯕꯒꯨꯝ ꯒꯥꯔꯤ ꯑꯗꯣ ꯃꯅꯤꯡ ꯍꯟꯕꯗꯨꯗ ꯃꯅꯤꯡꯅ ꯕꯣꯝ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯣꯝꯖꯤꯜꯂꯤ ꯒꯥꯔꯤ ꯑꯗꯣ ꯈꯪꯄꯟ ꯄꯜꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯂꯣꯔꯦꯁ ꯑꯃꯗꯤ ꯀꯂꯝꯗꯣ ꯌꯦꯡꯂꯩ ꯑꯩꯈꯣꯏꯅꯤꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯂ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯦꯡꯅꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯂꯣꯔꯦꯁ इखंग खंगहौदना मतोमत नोखलक्ले कलमना कैदरोगे नंगबो लोरेस कैदरोगे नंगबो अदुम हाइरुबदा लोरेस अमु वखल तारपगुम
ha ai kidokhrage ai kidokhrage bai adumna hainari ikhang khangodana makhuni leriba gari truck adugi thongodo masa matomta khanghang hangture I makhoi ni do khangprek khangaduna tasinudun leiri ngai da makhuni leriba thongodudagi kanagumba ma sat cheptharaga jinglakpadu dadi Lores ti khangprek khangduna makhongna cheptharaliba du kawrori adu makhong aduda musinmuba migi makhut manba amana tap pairaka makhada chingthaki kalam tofam khangduna thongda lonsallaga gari adugi maning hanena ba yamna kanna start tawduna maning yaro kanna padul lekhali Lores na thongodo hango kalam da thongodo hango haiduna kanna lawdun thong chili adubu kalam thongodo suang hangkhridei gari adu thobo khina bagi damukti yamna kanna honaduna maning amohan mamang damuk chat tawduna mamai lethungna ba yamna kanna honari matam maduda Lores ki matungda ai pisa piyo aigi pisa piyo haiduna sangsilakli kanano haidun lethukdubada athoido leplag leramli madu ubada Lores kanna lawkhalakli thong hango kalam thong hango haiduna adugati khanghogdi Lores to kanagumba amana pairaga laktun langbugum sauhum amana mathabakta fujalakli masidagi di Lores to mahaki gari adugi maning chakada ta fujallaga lemai ta upsalaga tai chenthongnaba honai adubu ngamdrei athoido tapna manakta upsit changsilakli madu ubada Lores kiman khraduna kalam gari do mamang thogunu kalam gari do mamang ka thogunu haduna mahangan lauri adubu kalam karim ta da gari do mamang da gar thogatli adumna thogat paduta Lores ki makhwang aduda gari aduna purok ta khai khrei chaina khol aduna Lores kanna lauki madugi amuk gari do maning amuk hantorakli madaduda Lores to haujikti asibagumna phadrak taduna mayadagi I mya ama kamthoktuna leiribani madaduda thoido tama sangsilakli patharaba amati phadrak taraba magi mamaida thangna yankhiba makhutte yankhiba mayamadugi phadrak taraba makhut masasing ado phanduraktuna Lores ki makhong phadrak takrabado phaina muk thamli haibadi makoka makhong onthoknaraga makoki mapa aduda gari adugi sakado thamkhrabani tawribasda Lores hingdroi haiba khangjari chaina khol khangadabagi saruk adumna sigibana hena phai khanduna leiringai gari adugi thoroktri kalamdo gari gi thongodo hangdoktuna kumtharakli matammarda Lores to gari ja takhai khibagi makhwang phawa takhai khibagi mathibong mari mong thoktuna isingna hingsadu leiramlibudu ubada kalam chensilai nangdi kedobi gari chakashta hipaga leiramlibuno haiduna sairakli aduma leiringai khanghaudana kalamgi tunglomdagi karigumba amana yamna kanna ilakpadagidi kalamdo leimaida phanayam senthokduna upsinduna turi leithokduna jinglakpadari kanasu leiramdi Lores na nangi sumatam laklabani taw asomna hairamlaga mahak aroiba yahip tan khrei kalam aidi nangbu phuba yaukhidabani athoi aidi nangbu phuba yaukhidabani asomna hairingai khanghogdi mahaki makut ado kanagumba amana tunglomda perek lekhalakpagum masa matumda lekhalakli madubu mahakna phabasu ngamjadri kanna makut ado tungumda asum lekhalakpana haujikti lukham lomda pura oina tunglongdagi lekhalakpaduna lukhamgi thawak ki nangal adomda makut ado thamkhibadagidi makut ado porok launa tiekli makut tiekpagi khonjalna phamado pungnin nillibani aduga chaina khul adudana kalam kanna lauri asumna tawduna kalamgi makut ado thudiekpe hek loibaga kalamdo khangtha thadori kalam Lores ki gari adugi manungda chensinnaba mahak parap jelakli makut adusu phadrak tarabani makut namana paisillaga thuna yana gari aduda kakhatnaba honari ngai kariguma sawuma man mahapu pairaga laktan leimaida khongching thabada leimaida bom launa longkhak longa tari aduga khanghaudana mahaki makhong anido malangda choro launa chingkhali aduga yungtharaga thamle matam maduda kalamna khangjarakli athoida mahakna magi makut ado leithatlaga tunglomna thamkhiba makhong pairaga chingkhatlaga kauthakiba singado loinamak ningsinglakli maduga chap manarani mahakna taruklibasi masidagidi ikhang khanghaudana mahaki makhong ado yet oi kana phaktoktuna singtheknarakli tawribase sagaiduna hatlagi mata gumni adumna singthirakpa adutta kalamgi makhong phaigan adugi ningongi saru ado hangnan thoktuna porok launa chatli chaina khulasida kalam khangwa nguduna kanna lauri phadrak tarama masado leimaida phadi achut pathada bagum
ꯕꯗ꯭ꯔꯥꯛ ꯊꯥꯗꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯂꯝꯗꯣ ꯃꯁꯥꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯔꯞ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯊꯣꯏꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯑꯊꯣꯏꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡꯂꯛꯏ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯎꯃꯪꯒꯤ ꯁꯥ ꯀꯩꯅ ꯆꯤꯡꯊꯦꯛꯇꯨꯅ ꯃꯈꯣꯏ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯣꯏꯂꯣꯏ ꯂꯩꯗꯨꯅ ꯆꯤꯡꯅꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯀꯂꯝꯗꯤ ꯍꯤꯡꯂꯒ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯨꯏꯅ ꯍꯤꯡꯂꯨꯗ꯭ꯔꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯊꯣꯏ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯈꯗꯥꯡ ꯑꯗꯨꯅ ꯁꯦꯠꯊꯔꯒ ꯃꯃꯥꯏ ꯃꯃꯤ ꯄꯨꯝꯅꯃꯛ ꯎꯟꯁꯥ ꯄꯨꯝꯅꯃꯛ ꯈꯣꯛꯇꯣꯛꯂꯒ ꯂꯦꯞꯂꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯂꯦꯞꯂꯤꯕꯗꯣ ꯀꯂꯝꯅ ꯎꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯂꯝ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤꯅ ꯎꯃꯪꯗꯒꯤ ꯁꯥ ꯀꯩ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯗ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯑꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨꯅ ꯂꯣꯈꯥꯗꯒꯤ ꯐꯪꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯊꯣꯏꯕꯨ ꯍꯥꯠꯄꯗ ꯌꯥꯎꯈꯤꯕ ꯕꯣꯄꯦꯟ ꯃꯅꯣꯖ ꯀꯂꯝ ꯂꯣꯔꯦꯁ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯃꯥꯡꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯆꯦꯛ ꯇꯧꯔꯛꯄꯗ ꯌꯥꯅꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯐꯪꯈꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯐꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ